Manipur Central Force masing fanayamna thazilaknabasu mathau ningthina tawdrabadi irang asi lakshinba ngamloi haina Congress lengak matamda Deputy CM oiramkhiba gai khangamna phongdorakli. Ziribam District ki Boro Bekra Subdivision ki manung chanba lamtai khunau Leikoibung Narayanpur amadi Harinagar da Impact News ki team yawba kangbu ama changsilure Khunja Singh leiba yakhiroi dauri. Ising ichaw hantakrabasu hangang AC ki manung chanba Nagaram da leiriba miyoi sing yum da changduna leiba ngamnadri lengak amadi mari leinaba singi mateng nirakli. Competitive examination singda aranba pambai sizinaba amadi niyong gi wangmada chathaba thabak thauram sing thingnabagi pandamda center na law ama nongna semkhre. Amasong khunai asigi leizariba nat amadi chatnabida atopa chatnabi pusilakliba asidagi cheksin minanaba mathau tai lonana senmitlonda akaiba piraktanaba honagadabani haina Manipur University of Culture gi VC na phongdokre.